Samsung ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯒ꯭ꯔꯣꯁꯔꯤ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯣꯔ ꯑꯃ ꯑꯣꯏꯅ ꯍꯧꯗꯣꯛꯈꯤꯕ ꯀꯝꯄꯅꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯏꯪ ꯁꯣꯛ 1939ꯒꯤ ꯃꯥꯔꯆꯀꯤ ꯊꯥꯗ ꯂꯤ ꯌꯨꯡ ꯆꯨꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯧꯗꯣꯛꯈꯤ꯫ ꯀꯝꯄꯅꯤ ꯑꯁꯤꯅ ꯏꯪ ꯁꯣꯛ 1968ꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯂꯝꯁꯤꯡꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯇꯤꯚꯤ ꯑꯃ ꯂꯣꯟꯆ ꯇꯧꯗꯨꯅ ꯀꯝꯄꯅꯤ ꯑꯁꯤꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄ꯭ꯔꯗꯛꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10ꯗ ꯁꯦꯝꯁꯪꯒꯤ ꯒꯦꯂꯦꯛꯁꯤ ꯑꯟꯐꯣꯜꯗ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 24 ꯑꯁꯤꯗꯒꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯍꯧꯒꯗꯕ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ ꯋꯥꯠꯆ 7 ꯍꯥꯏꯔꯤꯕ ꯘꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ ꯋꯥꯠꯆ 7 ꯑꯃꯗꯤ ꯋꯥꯠꯆ ꯄ꯭ꯔꯣꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒꯦꯂꯦꯛꯁꯤ ꯑꯟꯐꯣꯜꯗ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯗꯨꯗ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯇꯥꯡ 24ꯗꯒꯤ ꯍꯧꯔꯒ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯤ ꯑꯣꯔꯗꯔꯗ ꯂꯨꯄꯥ 9,000 ꯐꯥꯎꯕꯒꯤ ꯏꯟꯁꯇꯦꯟꯠ ꯕꯦꯡꯛ ꯗꯤꯁꯀꯥꯎꯟꯠꯅꯆꯤꯡꯕ ꯎꯕ ꯐꯪꯂꯤ꯫ ꯒꯦꯂꯦꯛꯁꯤ ꯋꯥꯠꯆ 7, ꯋꯥꯠꯆ 7 ꯄ꯭ꯔꯣ ꯃꯣꯗꯦꯜꯁꯅꯆꯤꯡꯕꯁꯤꯡ ꯎꯕ ꯐꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯘꯔꯤꯁꯤꯡ ꯑꯁꯤ 40mm ꯑꯃꯗꯤ 44mmꯒꯤ ꯁꯥꯏꯖꯇ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯐꯪꯂꯒꯅꯤ꯫ ꯘꯔꯤꯁꯤꯡ ꯑꯁꯤꯗ GPS, ꯕ꯭ꯂꯨꯇꯨꯊ ꯑꯃꯗꯤ LTEꯒꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯦꯡꯅ eSIMꯒꯤ ꯃꯇꯦꯡꯅ ꯑꯗꯣꯝꯅ ꯘꯔꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯐꯣꯟ ꯇꯧꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯒ ꯀꯅꯦꯛꯁꯟ ꯁꯨꯡꯇꯧ ꯇꯧꯗꯅ ꯘꯔꯤ ꯑꯁꯤ ꯈꯛꯇꯅ ꯐꯣꯟ ꯇꯧꯕ ꯑꯃꯗꯤ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕꯅꯆꯤꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯗꯕ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯌꯥꯝꯅꯃꯛ ꯐꯔꯕ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯑꯃꯈꯛꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ ꯋꯥꯠꯆ 7 ꯑꯃꯗꯤ ꯋꯥꯠꯆ 7 ꯄ꯭ꯔꯣꯒꯤ ꯑꯣꯏꯕ ꯐꯤꯆꯔꯁꯤꯡ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯠꯆ ꯁꯦꯔꯤꯁ ꯑꯁꯤꯗ IP68ꯒꯤ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠꯅꯆꯤꯡꯕ ꯄꯤꯔꯤ꯫ 100 ꯃꯤꯇꯔ ꯅꯠꯇ꯭ꯔꯒꯅ 10 ATM ꯐꯥꯎꯕꯒꯤ ꯋꯥꯇꯔ ꯇꯥꯏꯠ ꯑꯣꯏꯕ ꯇꯥꯏꯇꯥꯅꯤꯌꯝ ꯕꯣꯗꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯘꯔꯤꯁꯤꯡ ꯑꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯗ 480x480ꯒꯤ 1.5 ꯏꯟꯆ ꯑꯣꯏꯕ ꯁꯨꯄꯔ AMOLED ꯗꯤꯁꯄ꯭ꯂꯦꯅꯆꯤꯡꯕ ꯄꯤꯔꯤꯕ ꯑꯃꯗꯤ ꯑꯣꯜꯋꯦꯖ ꯑꯣꯟ ꯗꯤꯁꯄ꯭ꯂꯦꯅꯆꯤꯡꯕ ꯁꯄꯣꯔꯠ ꯇꯧꯕ ꯘꯔꯤꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯋꯥꯠꯆ 7 ꯄ꯭ꯔꯣꯗ Exynos W1000 3nm ꯕꯦꯖ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ OSꯇ One UI 6 Watts ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯘꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤꯗ 2GB 32GBꯒꯤ ꯃꯦꯃꯣꯔꯤꯅꯤ ꯑꯃꯁꯨꯡ ꯋꯥꯠꯆ ꯄ꯭ꯔꯣꯗꯅ 590mAhꯒꯤ ꯕꯦꯇ꯭ꯔꯤ ꯑꯃꯁꯨꯡ ꯋꯥꯠꯆ 7 ꯑꯃꯁꯨꯡ ꯋꯥꯠꯆ 7ꯒꯤ ꯃꯣꯗꯦꯜꯁꯤꯡꯗ 300 ꯑꯃꯁꯨꯡ 420mAhꯒꯤ ꯕꯦꯇ꯭ꯔꯤꯅꯆꯤꯡꯕ ꯄꯤꯔꯤ꯫ ꯔꯤꯒꯨꯂꯔ ꯌꯨꯖꯦꯁꯇ 60 ꯑꯋꯥꯔꯁꯀꯤ ꯕꯦꯛꯑꯞ ꯑꯃꯁꯨꯡ 100 ꯑꯋꯥꯔꯁꯀꯤ ꯁ꯭ꯇꯦꯟꯗꯕꯥꯏ ꯃꯣꯗꯅꯆꯤꯡꯕ ꯐꯪꯂꯤꯕ ꯘꯔꯤꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯘꯔꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯟꯅꯔꯕ ꯑꯃꯁꯨꯡ ꯑꯐꯕ ꯃꯇꯝ ꯑꯁꯤꯒ ꯆꯨꯅꯕ ꯐꯤꯆꯔꯁ ꯀꯌꯥ ꯌꯥꯎꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆꯦꯁꯉꯥꯛꯇꯅꯤ꯫ ꯘꯔꯤꯁꯤꯡ ꯑꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 24ꯗꯒꯤ ꯍꯧꯔꯒ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯐꯪꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯘꯔꯤꯁꯤꯡꯅꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯘꯔꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯕꯨꯀꯤꯡ ꯇꯧꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯂꯩꯕ ꯃꯇꯝꯗ ꯂꯨꯄꯥ 9,000 ꯐꯥꯎꯕꯒꯤ ꯏꯟꯁꯇꯦꯟꯠ ꯑꯣꯏꯅ ꯕꯦꯡꯛ ꯗꯤꯁꯀꯥꯎꯟꯠꯅꯆꯤꯡꯕ ꯐꯪꯂꯤꯕ ꯘꯔꯤꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯒꯦꯂꯦꯛꯁꯤ ꯋꯥꯠꯆ 7 ꯑꯃꯗꯤ ꯋꯥꯠꯆ ꯄ꯭ꯔꯣꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯇꯦꯟꯇꯛꯄ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥꯒ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫